haina balay kana gumbana afaba nadragana pamjaba isay ama ngangdrabadi midugi manakta nagluranu Isayna punsigi nungayba mikup kharabu hena magun haplabasu karigama matamda isayna hawkraba punsigi thawdok kyabu ningsing haluraga miludagi pirang sinthadabasu nati awa nungay anibu puduna chatliba isayda yumfam moijaba miyamgidamakta ngasi su puduna lakchari Mami TV Choice Mami TV Choice meeting tabiru khuding mapu adom gi host AMARJIT THOKCHOM amadi angom LINDABEE januna ikai kumnabu chari LINDABEE ekhoi gi Mami TV Choice thoromasi gi paring oina haitare khanba asidi iraibak iramdam asibu saithaba sayama hana miyamgidamukta khodol tamsi taminasi ekhoi pijariba WhatsApp number 9366872502 number sida call tawiraktuna adomgi apambi sei khanbiu luna na adomgi pukning da fawiba matam gi issue kyada adomgi wakhalon mayamsing Mami TV gi thongdagi yengbidaba viewer khudingmakta wakhalon sing adu share tawbinaba ado ekhoi pijariba WhatsApp number 9366872502 number sida call tawbiro hello 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 Mami TV Choice ni adongi ming leifam haibiu hello
Itema premi mayek sengna taba ngamdre amuktanga hanaibe. Hello. Tajare itema ngasi kari isai tabi gani. अखोगी कनो बोबिन की आईदी दिकादा आईदी दिकादा ने दिकादा आईगी शादी दिकादा ओहन्ने हाबे तो ताजा की तो yamna matam sigi haitare matam sigi oiba mayamna yam ngauna ba haitare ne thikadar se itaima atamna thikadar ga mari linabai sei khanbi reisibu isa su henbi der jalo अखोई सुनबा जे लारी खरा पदगारा ओहल लगे तो okay larik te yadre thikadar ono lage ado thikadar mayamna sauro oidro ekhoi thika tawo mayam sibu larik haitaba nga to ne ubira jatla gaina काय ताजा होद्रे haidi ai sa se larik ta khara yadre aduna thika oin to lage ga hairak pajida thikadar mayamna sauro oidre sinida haidi ai khoi bisubu larik haitaba nga to ne ura jatla ne samasina ga khalam oidraba अदुम खलम okay itai mina khanbir bi sei do soidana khudol tamjage itai mangasi di bazar thokpidrobo ngasi ji thoktre nong su hoduda street vendor mayam amasi nong singi phibam sina awaba madi oramgani adubu praja mayam nadi nong lakpasi khorang na ngainari bani nong lakpasi gi damakta mayam na haraunari bani adubu nomagi hadi akogi sudana nomdana punsi hingdana bagi damakta tongan ba thoram hadi karbar mayam to wiri basingi damakta di awabu su eram bayai itema ado ngasi yumdot lairingai nungai na potha ga dawa matam sida khoi isai si khudol tamjage itema hore isai si kana kana tamina gani अखोई इपामोम यारी को के अखोई ngahwai dari kami narapi imana bikhraga atum tamina jarage unata ka su koi okay ya imanabi singdugi maming haibi itema सुभाषनी धनेश्वरी राधेशना सी ताजरा okay mayam duna su soidana yengbiramgani haina asa tawi maramdi ekhoigi mami tv choice thoram ase mami tv subscribe to wiriba mayam amana aidi khorang ngaina ba adugun ba thoram amani soidana wa itai mana khanbiri be sei se dedicate to wiriba aidi panbiki ba marum apang mayam duga soidana taminna nabagi matam madu silowiyo itema ekoina matam gi oina haitare technical gi issue khar leibna maram baraga matam khara thingdok thingjin tawba aduga akhoi phone number stock chinjin tawba je khara ga hek yawe tema ngasi gi number se silakwa matam da itema karamna haitare phone tawbirak bagi mawong do phone tawring ba mi torokpadi phangda ba mayam lebiram ba yai ngasi di yamna laibu phabadi itema hana thingna jari bani pataw karamna call tawbirak ban ai gi ji ha number ngahamu ikwa hoina number sin bai da kano save tau ja hobune okay yamna ngai itema adomna khanbiri ba isai si khudol tamjage leptana su mami tv te call tawbiro aduga apam isai khanbiduna matam gi issue mayam da su ekhoi punna adi amaga wakhalon share tawmina bagi tanja do lomina se ngasi gi damukta di itema khanbiri ba isai si khudol tamjage haibi haibi itema sigi number number jiga mana bi da akoigi number animak loina connection tawga leijare animak tanum call tawbirak pa yagani tem Oi TV da ama kana ha zero tu na lo kama yauramba masi makso ekhoi punna samdra leijarabani caller mayam singi complaints da haitare call tawraga phone phangdaba yamna yawe engage leinaba yamna yawe hairapa mayam se sidai sida ekhoina mayam gi nungaina bagi damakta haitare ekhoi hana gi leijariba number dusu loina na hoji hapchariba number se number animak se loina ekhoi link tawduna thamjarabani adum animak ta loina chatkani tem aduga akhoi kan kaino romdagi mai kai romdagi akhoi pofam phambi imbian jingje
लादी नुंगाइजनी ओके मधुमा अखोई थौरांग तौदुन लेजरबने पोफम फंबी इमा सिंगी अदुगा इतैम सिंगी लमदम सिगी तोंगान तोंगान ब सिनफम द पाइरिबो मयाम सिंग उनरगा हाय तारे मखोइगी अवा नुंगाई मयाम सिंग दो लेबाक सिदा अखोई पौदम जगे हाइबगी वाखलोन द ममी टीवी न मदुगी थौरांग दुम सेम सादुन लेजरबने लोइना लोइना अखोइगी मतम मतम गी हाय तारे को दुकाल सिंग सिदा योलिबा पोचै गी ममन मयाम अमा लेरिबा सिंग अमगा अमगा वेरिएशन लेबा मयाम सिंग असे मसी मियाम द खंगन दबगी दमकता मदुगु थौरांग मयाम सो अखोइ पाखचनब सेम साजर इतै मैखोइ सोइदना इतै मखोइगुम मयाम अमना आदि पोफम फमिबा जगा अदुदा ममी टीवी न सोइदना योरकनबगी दमकता अखोइ सेम सादुन लेजरबने अतुबा मतमदा इतै मखोइना थंबिरिबा सजेशन से अखोइ लौसन जदुना थबक मन उतोकना होना जरके ख्वाइ मारू ओइना अखोइ फंफम द हाना लापियो को लादे सोइदना लाक्सगे इतै मतमदा सोइदना पाउ फौजरके होय याम फरे थगसरी इतैमना खनबिरिबि सै खुदोल तमजरी डेडिकेट तौबिखिबो खुदिंगमक पुन्ना मियेंग तामिनसि ओ जानूंजा ओय हल्लोय ओय हन्नी पानई चादे इंजीनियर पामजदे ओ जानूंजा ओय हल्लोय डॉक्टर इंजीनियर पामजदे ट्यूशन नुंझन चल हल्लोय ओय हन्नी पानई चादे ठिकादार 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 डॉक्टर इंजीनियर पामजदे ओ जानूंजा ओय हल्लोय डॉक्टर इंजीनियर पामजदे कोचिंग सेंटर चल हल्लोय ओय हन्नी पानई चादे ठिकादार 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 Suspend chat badai pa kok mauni oja oini chingda puni ipa matha chani officer oini granite ubada ipa bibi stroke toni engineer oini faigan da kami pa yemba kamoi khanda hauda ba mikupta chana da shata badu yemba ngamoi hipada aduna oyenggani ipani shadi ठिकादार 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 डॉक्टर इंजीनियर पामजदे ओ जानूंजा ओय हल्लोय डॉक्टर इंजीनियर पामजदे ओ जानूंजा ओय हल्लोय ओय हन्नी पाने चादे ठिकादार 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 हेलो हेलो फोन से कनेक्शन से तानद्रे मरक थना व्यूअर खुदिंग मक्ता निंगसिंग जबा मना अखोइना लाक्लेबा डेट 7 वर्ल्ड हेल्थ डे ग मरी लेना ममी टीवी ना मियाम गी दमक्ता हक्सांग फबन अथोइबलनी हक्सांग दगी हेनबा करिसु लेते हाइबगी पांडम द लमदम सिगी नहा सिंगना थेंगनरिबा समस्या हेल्थ की अदुगा मेंटली फिजिकली हेल्थ की समस्या मैम सिंग असिगी मरमदा हक्थेंगना डॉक्टर गा उनदुना डॉक्टर गा सक उनदुना वारी बताई सानदुना अदम अदम की समस्या मैम सिंग मतंगदा खननबगी दमक्ता अखनबा थौरम अमाइखै सेम सादुना लेजरी थौरम असिगी मरमदा अटेनबा अखोगी प्रमोट अमतंग मयामदा खुदोल तमजरी
Mami TV na chayolgi oina sandokjariba adonggi wahang aikhogi pakhu lakliba tang tare Friday numit asi malemgi oina World Health Day ni numit asi ga mari leinana hojik nahasingna thengariba psychological and emotional problems hairiba hiram asida expert oina saknairaba Dr. S Gojendra Head of Department Psychiatric RIMS Imphal adongi pukning wakhal nungaitaba kayado doctor ga hakthingna tanabiyo pizariba number asida video call tobirau lakliba tang tare numidangi pung tare. Hello, good evening, sir. Mani ma'am. Good evening, marup tabangan ba? Marup tabangan ma isay matang hana habiyo kari apam isay kan bigani ngasi. Sir, isay se Kongol filmgi hamom saran sakpa arjin thausuki mayekta AMARJIT laurem nunga serangba thengnarare unarare nang ai mapokta haibai sire tajak. Okay, yamna chumna hai tare saisak pakatana tana ekhogi sai sur panberiba mayek ibiriba khuding makbu mayambu pukning thagot piboina mayamda saktak poina marup tabangan bana yamna sengna chumna takpira phudum thagachari mami tv gi maikadegi sumaina sengna haibirak tuna hai tare aikhona di saisak pising di maming palako matamda dum khanglaga su aibi khangdaba mayam sing asi promote hena tobirak pagi damakta mami tv call tobirak pa marup taibangan bu hanna thagachari call tobirak libu khuding maknasu marup taibangan bagumna sumaina masak hena takpiragadi isai dugi detail hena pibiragadi hai tare aikhode yamna nungai jagani marup taibangan isai ana pamjana khanbane hana de sunum isai saktuna sunum lai hai tare ngasi su isai simtang hana khudol tambiyo atai wari watai makhalak tringai. Sir, mati am tang kudol tamjage. Thengnarare unarare nang ai mapokta insin bire thungna hale nungsi no haina thamoina khanjai nangsi aigi hinglambani yajabani aina nangbu aigi oijaba sir swaidalo sinjarage ngasi jai sasu kya ngai tabai tare da mami tv gi thoram se yaujan ngana call tawgar kun sir. Okay, yamna fajana kudol tambire tabda su yamna nungai jai marup taibangan ba isai gi lamdaga khongda birambo oitaragadi marup taibangan basi ngasi si Manipur lamdam asida yamna sakaiba misak mo iramgani haibagi asam mami tv na tawjabani. Thank you, sir. Marup taibangan ba isai si kana tamina gani aikona bude num hairaka daba mayam singdo khara makai di khangjare ngasi ahen bagati hap kada bolai bibra matang haibira nungai ni kharap sage ai tare hana pan basing hana panjarake hana pan gising na kon panjaraga han maja Susanpur dagi marup manglemba modi thoibi aduga hobi letere diba aigi isal hai tare semsa sonya aduga hana pan gising nuzan naurem abema aduga mama bimola payeng dagi hari basing sigalo na mami tv choice program asibu thau ai yauna jengbi ba mayam puna tamin sigisa. Okay, Lindabe mamangda marup taibangan na call torko matamda haina khibu wari hai tare mathangi matamdaga ti soidana call tohlaki haiba mi khadi yaukibane ba adu kana no moida tohlakte maramdaga ang hangud hai saga menga ani magse kawlamdri ri kawmadra na harauraga Ningzang ikhudingi haidoine. ai hayeng dagi mathang call tarakpadi mask upaga torani kana face mask se pura mai ji pula khumjallaga ai sakhangdana Mai khumjalazo khoi dum khangni. Yam luri adudi karam tawduri sidi Adum thaudoine sir taibangan ba. Hek tawhalak jibok thawdorabani. Adam miskal menga saga jum thawbiro ai jum gayai tare asomda jum thawge ado adam thawnara lore thangma tamna ma phangja ni call dum try tawbani ado antaki number je sindoksin tawjida ai wokta call phangma je padana ware da kenone ekhogi hanagi number to su animak loina samjaba hai tare aduga handaki hapsari basina anoba number ni kenongana law thokri khangjare mamang da kai ai tare Saturday night live show rai sum base ma number ja thakam singi da koi bokta sum regular caller sing number sin ma dum call phangma se wai hai tare go adubu regular caller sing sinadi hena khangbiramani number si laiba number si matau karamna call tawgani haibise khangbi bana maram marga call tawbirakpani sa tawje warisu sanjari sa da call phangriba sing dai wafam amani thamjage call se kam dauna phanggadagi haibise ko madumak nei ekhoina thamanjani nge ai jo ahan call try tawbase keroda mayam ai daw ya ba haidra karam bumber ahan ba una sahi amam ani muk surmadra dai unagi du dai ahana call thamani ado kamai tawige da
call try tawse TV da yengbaga akhoi phone da yengbaga di 10 to 15 seconds se delay laigani phone da yengadi kai hai tare sonda isai thaba hogra bakta sonda isai tharo ba wari sanaba kaisul loiroi masida ina haijaningbadi som nakanda wari saraba loirak kadagi maung uraba minute amam walinge dagi call se lep tabida try tawiro kai ai phone da yengboi tari do TV da yengboi tari TV da thari matam duga kaino duga sap sana bani adum TV da phone thangada bagi matang uragadi call am tawiro duga phone da yeng taragadi minute amagumba walinge dagi call try tawiro soina phangani haibse thamjage yamna fajaba suggestion ama marup tabangan mathambiri maram di kaina matamda caller mayam gi complaint sisu ekhoi si khumba ngamdrabani kaino matamda snoi mami TV gi je ekhoi di call tawjabani apamjabi sei imtang thabirakna ba haidana adubu phone je pangdaba se karamai tawduno ga haibi call pai di highway complaint la ko jingjai kanam haijage ai sa ga thoi call ama song da wari sansana ring salaga adum call connection atopada kano chat pai tare sum badum thok pone sir machine dei seng haijage mami TV gi mai kai dagi or ai gi mai kai dagi sengdok sa ge sa ayuna sengdok sa ge call se sarone di pai khating da ba kesul lai ram moi call se yaman bagi kano taw bona tra call connection atopada chat pa yam yaune ayu tanan atopa pai khalak tana khak khang ne sa taseng namani madumak su thok bajane ekhoi gi somdadi miss call tang song thorak pa hai tare call se lak tabi da call ama la inge da smana engage kum leina basing se cross kum leiba khara chorong yarong ga da male adugum samasya mayam dani marab ta bangana thambiri basi su yamna chum wa phum de aduga call tawbirai ba isil naw sing da yo afam oni da thamjage aina sum yengjaw da aina sum nungai da bai ta aina nungai ta ba simi atopa su ka sum nungai ram moi aina hajaning badi call tawbira pu matam da call se pai ra ga TV manak ta sum lebi na tra ga nakan da phone ja sum thar ga le se iko sum chat patari bai khoi bok ta tabam khang de masida ina hajaning badi call se chatla matung da call se pai ra ga sarwana le se yam da 30 second mukti adum kaya tari wari sana tari nge da lai ne masida ina hajaning badi sumaina 30 second lai nge sida call phangi hai ba khang ga di khara sik pom ꯑꯩꯈꯣꯏꯒꯤ ꯂꯥꯡꯗꯕ ꯃꯌꯥꯝꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯒꯗꯕ ꯃꯐꯝ ꯑꯃꯗ ꯐꯖꯅ ꯂꯩꯔꯒ ꯀꯣꯜꯁꯦ ꯋꯥꯔꯤ ꯁꯥꯟꯅꯖꯅꯤꯡꯉꯤ ꯃꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯌꯥꯝ ꯂꯥꯡꯉꯒꯗꯤ ꯇꯥꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯒꯤ ꯁꯥꯔ ꯍꯣꯏꯅꯁꯨ ꯏꯁꯩ ꯍꯥꯏꯔꯛꯄ ꯃꯤꯡ ꯍꯥꯏꯔꯛꯄ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯇꯥꯐꯝ ꯈꯪꯗꯕꯁꯦ ꯊꯣꯛꯏ ꯃꯁꯤ ꯌꯥꯔꯒꯗꯤ ꯀꯣꯜ ꯇꯧꯕꯤꯔꯛꯏꯕ ꯀꯣꯂꯔꯁꯤꯡꯅ ꯃꯁꯤꯃꯇꯪ ꯒ꯭ꯌꯥꯟ ꯇꯥꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯒꯦ ꯁꯥꯔ marup tabangan bagi makai dik su thambiri mami TV gi makai dik su tatan haijabani call tawbira ko matamda TV gi manak tai kitang lapthok piu mai ngan ba jaga da leibiu adagi adongi phone do kitang lapna thangdo piraga mayek sengna unana bagi thorang tawbiu adagi mayamna social media da adi ku media oi banina ko mayam amana hoji khuda live streaming na uri banina aikoi gi setliba pizet da su hai tare kitang mayamna yengmada nungai ga da mong da hai tare aduguma pizet sing setpira agadi amaka su hena nungai jagani hoi isa yum da potha bagi matam da aikoina semjaba thoramni adu itaraga su hai tare mayamna pothari ngai gi matam adu da call tawbira ko matam dadi isa gi nungai adi mayam da su nungai ga da pizet amatang setpira agadi amaka na nungai gani hena su marup tabangan ma thambiri sigi mathakta mami TV gi maike digi thamjab thank you sir Sir taibangam ba call tawbirak tu na isai khanbirak pagi damak ta dombo hainingai leitana thagachari adomna khanbirai ba isai se mayam punna taminarasi khudol tamjage thank you ma'am insin bire thumna halai nungsinau haina thamoina kanjai nang se aigi hinglambani ya jabani aina nangu aigi moizaba thengarare nungsinare nang ai mapokta insin bire thumna halai nungsinau haina
Nangi mino kuding aigi uigani Inakta layu lengda na layu Awanung ay pumanang nakawhali Tanoy aigi tawai na layi ngay Bigani ay nanamong ng biyapang Tanoy aigi tawai na layi ngay Bigani ay nanamong ng biyapang Tengarare punarare nang ay maputra Insinbire thung na hale nung sinauhay na Thamoy da kanjay nang se ay gihing lambani Yajabani ay na nang ay giyoy zaba Thamoy da kanjay nang se ay gihing lambani Yajabani ay na nang ay giyoy zaba Hello. Hello. Mama Mami TV Choice ne. Mama gi minga leifom ga hana haibiyo. Aije Uripok tagi Biana. Mama aikoina budi mama si kanano haibsi hena khangjarabane aduba anauba viewers singadi call tawra isi kana oiram gadori bano gaina khangning ambasu yai haina hangjabane mama kari sai tabi gani Kennedy ki isai ne ko. Sapuga manara aigi thamoi se tugai bire ne habi sai do thabiro. isai do mama kitang sang salaktagadi akoi hena khanggadaba manre Sapuga manara aigi thamoi se tugai bire ne nang na habi sai do. makaga tahanjaning hai ta da mama hadi mamana sakpaje tabade yam nungai jaba hai tare makha kitang sang sa anjaning na haijabani da Oh, I did say the Yaldra boining or adi mamana sakpi isai se aikoina mapung phana tajaning dra sum tawjabani mama isai se kana kana tamina gani itom tabi gadro I manabi Karaga Tarage when Maminja Hara Kebako Urai Hakumapong the Gisubasini the Giro Mavati Pojita Gasi lamdi amna lapnai mama lap khraba mafam khun haidi mafam tongana ba ngakta nei buko ado ningsing bire ise hana yamna close ona tinna biram do male krama matam dei punbira ko imana bising orabno I say office da Mati Emma Tabak Toram Emaida Ada Moy I get Tabak Tomina Javan. okay hojikti loinamok mama retirement lu chapi grabo Oh, Kaina Relon. okay sumaina matam khra punmin naramaga kaina khrabasing mami tv gi thongdage mung ningsing hanbagi tanja ama pijabanena lawjaraga hai tare mama khoi thoram sina sugumba wakhalon mayam purak pasida kari phawi bage As Yamna Nungai Imadi Aduna Aina Ponje Hello some Togzara Ineba Lagi Saturday the Zutawi Adagi Sijo Dom Tawi Yamnungai Sitaramje Song Letana Topi. Tasing hari mama ahal haibalaite naha haibalaite isai haibasidi hiram khudimokta mipung khudimokna loina sahi matang haibalaite bani hana khanjaraga haitare mama khoi mayamgi aduga haurakliba naha mayamgi haitare pamjabi isai amtang khalanjage mayamgi pothabada seru ya jage hana khoina semjaba thoramni mama aduna sahi gi matang haiba thoidokpa leitabra hana khanjai mama adune edi nahagi ngakta isai je khaldana patraba madumak khandaba oishano karigino haitari mama sahi haiba leite angang ahan khaide isai sina puri base tongan tongan mi gi isai duna haitari mi dugi wakhalon adubu chu aidu chingsin bangam libani na ko mama ikoina hadak laiba date 7 se haitare
World Health Day haina mayamna palan tawnari basida Mami TV na su thoram ama aikhoi sem sajari naha mayam singi wakhal gi oiba aduga hakchang gi oiba nungaitaba mayam ama haujikan gi naha mayam sim ama mobile phone da dum luptuna leiba mobile phone na maram oire harga naha sing maru oina pakhang lei sabi singi marakta nungaitaba thodok athok mayam su thokpa leiri hakchang mangna na basinba mayam ama su leiri ko chigum mayam sing asida maru oina doctor ga haktheng na unaduna makoi gi problem mayam na khana nabagi ni haidana khana bagi tanja ama pijagi haidana Mami TV na ikuna thoram ama Dr. Rimski head of department psychiatry gi unajaduna mayam gi damakta sinjage hana honajari masida mama kari faubi kari thambining bo wafam leibibra mama gi oiba wakhlon sing yam phawa thoram ni ado khoijo thawai yauna ta do ni hoji matan sida ko nisagi ipaki da lutana ayamje loina mange da nupam sa dai hen tokana nupim sa bo mu yaukchalle tawisi hoji matan si nahakakta natan hai tare ahal mayam amasu masa singa nungsi janana yumda leminaram basing masa singna mapanda boiro tongan ba thabak singi satkra yamna lonely oina lehoba ahal mayam ama leitebas nati makoi dasu wakhal gi oiba anaba mayam polani ngai machaksu oi aduna ahal mayam amanasu sumaina tanabagi tanja adu pijage haidana ikhona sinjabani naha ahal khaktana haitare mayam go unabagi mama masu leptana thoramadda saruk yabirakani haina sataujai mama darkar leba mayam sing isagi bo oiragasu natragana isana khangba marup mapang sing imung manungi miyoi singi bo itaragasu consult tawbugi adugumloba tanja adu lobiyo haina Mami TV gi thongnagi mamagi wari sabagi tanja si lojaraga mai pung khuding to phongdok sebani mama yam nungaje adugi thoram do aisu yaujagani da Thagatsri mama call tawbirakpagi damakta leptana su call tawbiraki leptana su tawbirakani haina asa tawjari mama na khanbirwi sei khudol tamjagi mayam punna mideng taminasi oh nangi michina haithadagi aigi nungshibana thalba thamoya sidagi nungsiba ase zora 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 la 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 Champra heke tauri ngai lingi mamai ne luba linduna han chiklikpa dana fawbado thotle bilai rangi khanduna heke thaurang luba aina palam batin khangna khuttuda khangyu yurakpado atu dakki hennai magi michido mai dige henna sai magi michingo ayo yo 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 ayo yo 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 Sapuga manara ay gitamoy se thukai bire nangi michina ha Leirangni punsan meribi Helloi dei helloi ni helloi atombini Leirangni punsan meribi Helloi dei helloi ni helloi atombini Hey hey ya hey 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 ya hey 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 ya hey 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 ya hey Chakli chikpada mana linhu lindugum hu kare thamoi dimagi michida Hey diga hey maiba idho panthau tanarure hu di mai chaksi koknaba Hey hey ya hey 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 ya hey Chakli chikpada mana linhu lindugum hu kare thamoi dimagi michida Hello
Hello. Hello. Video on tꯧdabayra keno tholaktrije. Keno isay yung khata khanjage. Isay su soidana khudol tamjage yaragadi adongi camera adong tang utpiragadi sakto uba phangdre. Okay. Video di all tawine. Okay, okay. Ujar kari isay khanbi gani apam isay haibiyo. Paka sanagi ne isay dom ta khanjage. Isay gi ahobuda haibiyo. Paka sanagi hada layang kundor layin tawbudo. Hada layang kundore. Hujiksi bu kundogi matam di kitang di helaba male Lindabe. Hele. Ado kundore isay si khandirak pase isay si mate kam tang khudol tambirade amu kena nungai gani. Isay di haite da. Haidragasu mate kam tang khudol tambiramuni. Adubu mayam gi keno da ko nungai na ba kitang di keno toroke aduga nokti nokna bibdi ade. Mayam na taningi sisu adumang ni singer mayam na sakpasidi ko yung tafang. Kundo lay ha dalay rang kundo lay asino loiserage. Okay, haiti haiba singsina salakpasina hele tabada nungai basi aikoina tajaning basu madumak ni singer singna sakpadi aikoina su yamna toina tare aduga call tobirak liba singna sakpasi mayamna su taning ba hai tare mayamgi comment da sunam leptana pibirak pane caller sing se isai sa anbio moina pamjana khalak pa isai ni soidana samgani ka so haibirak pa yaweba. Mamagi ming leifam haibiyo. Aisi manorma kawe THOKCHOM dagi ne. Okay, mama hujisi kari tawbirami bano. Kari hai bai taja udra. Adi Mami TV Suez program budi saruk yabiri hai budi khangjare yumgi kari thabak tawbirami bano hujiksi bo. Yumda kai thab tawbuno hairo. Aisi kaseng bagi de aisi sak gen tawram bane ba. Adaida keno Mami TV so ise lakpadu da ne sak kasaba togane tawraise. As tabada yamna nungai jai karigino hai tare ekhoina sandokjariba program sim mahi yale haina laujaba hai tare sak saramba phawbada tokthoi haraga ekhogi program da saruk yabirakpase tasing na hargadi sak saring ida phawdadi police na phawbo phadi hainari baneba adu madu tokthoi haraga Mami TV ki program da saruk yabirakpase mama yamna nungai jai leptana su saruk yabirakani haina asa tawjari mama na khanbi bi isai du su khudol tamjage mama isai se kana tamina gani. Kaino ay tamina ningba kaino khara hajarake. Haibiyo. Aigi ima ibeni. Adagi Dhanachandra, Dhamen, Rajen Kumar. Akoi maze kulang isai kharaga tawjarameba. Adaida hujikti sahi marfu hen ghareba. Adaida aina kitang mangonda kaino tawning hai tare. Dedicate tawning ba. Mamada tahan janing ba isai ne ba ko. Hello. Especially mamada khudol tambi ba isai ne ba. Hello. Hello. Okay. Hello. Mama ki phone si connection si nungai taba male khoi ni se tana ba phangdre mama na huje khanbiri be isai si khudol tamjage mayam pun meeting tamina si kanu ya drama leptuna su call to birakuna mama adongi apam be isai khanbiyo adongi potha ba khoi saruk yajage thagachari mama na khanbiri be isai khudol tamjari. Sindagi henna ngoribi leirang latagi thoibi Sinola sindagi henna ngoribi leirang latagi thoibi Panthu mangu sumang kha jambi larang thapcharaga kabogi tum nami bana tinogi tum nami bana Panthu mangu
Mami TV Joyce ni adong gaming life man hai biyo. Madam ai Sarangpol Lakshmi Bazar Yumnam Sanatom mani. Yumnam Sanatomba sir karam bai sai ta sige sai hai biyo. Manipur film dagi wena ai adum haijage. Ai ahing bu fura dagi ai su satli han tawba Singapore no tawba sai do. Isai se matek am ta khudol tam biyo ne. Akoy Mami TV Joyce ki oina isai se khalak pai sai sing se haidi khara khara sum ngang biraga akoy su sum taza bane ba ko aduna sir su matek am tang khudol tam biyo. Isai se ngam bagi ko dong cha bu dong asi gi ai lojara roi ge hai waru gi be ade mathang da isai si ta seng phaja da bana mar moiraga amuk phaduna amuk wahai du amuk laukhat raga su ta matu nungai ta ko thokadra na khanja bagi haija bani waru gi be ade Thakachari mathang de soidana isai khudol tambigani hana sa tawjare Sarangpat mai ge se ekhoi Mami TV gi program se YouTube ta yengbibra na cable dagi yengbibro ai sama ki wena di aujo ki wena cable ki sambagi consumer si wai bagi ko dong chawo du mite ngon da ti ma khonja da hai tare adu ai kaino da ti adu YouTube ki khutang da tu ila dum saruk yengjai hai tare subscribe to biram gadaba male Okay, aikogi Mami TV app su sandok id Play Store da haptuna su thamjarabani karigino hai taragadi aikona sandok jariba entertainment gi news gi program mayam singsi khudak ta yengba yanadabagi hai tare Play Store dagi app si download tawbiragadi hena su nungai gani aikogi program mayam singsi saruk yabada yengbada hana ningsing jabani kayo to su haije ge hai biyo Mami TV gi aikogi paw gumba natragana akhanna ba matam amada aikogi Manipur le jiri ba parja section khar dagi hai tare ko ji thenari ba aikogi suggestion singi matang da aikogi apen pen da aikogi pongdam jabagi abagi adugu batangja platform din tang thandi be aba paw mark tagi hai tare ko mai magi jaga adugi hai tare adugi sagali ba por ba su lambi thong or ba su ni kaina gumba topic amada adum mahakna ki pokocera produ paw mi mark thana adum aikogi magi video digi namak ko bor ba su na daga su paw wahai ro jara ba su adugu do hapsin de abi ko dum cha ba do phangbra do okay bra ha do adongi suggestion do aikoi lawsin jare hai tare khangjin jare soidana mak aikoi hapna bhona jarke anum matam gi oina di khara makai di aikoi gi news reporters sing na phangba sing di adumak haptuna di laklebani lekai gi construction bu oiraga su kariguma mayam sing ase adubu aikoi su adom gi suggestion si lawsin jare haraga Manipur gi mafam kya da kari development lai swatha hobo leiri haibana singba mayam sing ado lekai gi miyo singa hakting na pawdam nabagi paw tamin nabagi hai tare miyam da pawdam jabagi tanja ado aikoi lobo soidana laksagi adom gi suggestion si lawsin jare haraga aikoi thabuk na paikana bhona jagi aikoi na matam gi miyam gi suggestion sing lore haraga miyam gi nungai da wi program kya mathang hapsan jagi haina sem saduna leijari bani adom gi suggestion tawbir ko na haninga leitan thagachari thank you khanbiri be sei si itomda tabi gadro kana gumba dedicate to bining mi sakadi leibidabra ajeli di tawjara ge adu Mami TV bu thawa yauna tabi yengbiri ba bior punamak kai ko ponna suri tamina si yemina si habatani aduna Mami TV bu su akoi ge subscribe to biduna ke ge mapung phaba channel amu hemina si tungda su akoi ge miyam kanana bagi damakta program kya hapsan dirakpagi hai bagi thajabada thamjapaga loina na puna tamina na bagi tanja do longmina si ana hajak tai adom na thabiriba suggestion dumak aikoi taramna okcheri soidana mak thamjarake haina asa tawjari soidana khana jage call to birakpa ngasi ga Mami TV choice da kyarak subo oibidro no ngasi ahan boy bigadro ngasi siga anirak su bhai tare okay anirak subani mamang thakta id callers yamna yambana ningsing ngam da basu oiramba yai waro biroi aikoi gi Mami TV choice da natana Saturday night live show adi sandok sari thormadu di saruk yabi krabo adum bakti yabadi phangjadabagi kudong chabadi di adum phangti hai tare adu program di adum ai genge adu kudakki live natragasu adum genge hai tare thagachari aikoi program mayam bu thawayang yengbibagi damakta aikona lakliva date 7 sidaida mayam gi health ki maram da hai tare world health day ga mari leinana haidi
hakthengna doctor ga unaduna ngasi call tawbirliba sumaina ekhoi wari watai sanabagi mongda hakthengna doctor ga unaraga isagi nungai taba mayam sing haidi tathok tasin tawgi tanja ado pije naba ekhoi thorang tawduna lejare marup call tawbirakpagi tanja asi lawraga viewer khuding makta ningsing jabani thagachari call tawbirakpagi demakta thank you adamna khanbir besai khudol tamjage meeting taminasi Singapore, 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 Singapore. Hey chale, hey su chale, hey chale, hey su chale, hey koi chale, miyam chale. Hey chale. Ai khoi sale miyam chale chatna chatna sing le lam dam do chatna chatna sing le lam dam do chatna chatna sing le lam dam do Hello. Hello.
Hello. Hello. Thagachari call to work with the phone. My exchange the Ubangam my duk tang phone at Tangdo Pirga Yingbi Tambiraga in Wagon. Yaraba. Camera say back lomdo in a Salaga lady. Yaragadi Mamang lomdo on top. Okay. Ujare Mama. Thagachari call to work with the Mama. Mama Kari say Tabigani. Ranbir Tamnana Sapa Kaurge Kan Krabadu, Adumta Tajaga. Yamna Fajabi say Makanbi, Mama, Akonabudi, Mama Sanum Sakangare called Bure Mayam Haitare, called Torisi Canano, and a Cunningham Gadamale, Mama Mingle from Gatapio. I sing Amakadagi Mama Promila. Mama Tagasari, Mamana can be the say, Kaurage Kan Kraba, Ko Mama. Yamna Pajaba Isay name Mama, Isay Sigi Mayek Siga Hargadi, Mamaranga si na hona na Isay si can be a pasi, pulling the curry can be the can be no. Karisu Todopa can be like the Magi say may say I'm not Pajabani Duga. How her weapons you are me, I'm the among known and in Changa Paitar. Maduma Kalam Gadrahina Su Equin and Assassin Asato Javaitare, Isay Sigi, Mayek Sina. Takli se hawkar pun sigi wari kaya buning singhan bane kawbungam da jana haitare mama mamang thakta su mamana aidi aikoi mami tv asida nungsi ba nungai ba akoi lila gi drama gi dialogue mayam pubirak tam lakpi bane ngasi su soidana pubirakani hana asa tawjari mama kari dialogue pubigadrna mama ngasi di dialogue Togyaroi Isai do Adam Tazarage. Ado tardi mama dialogue mak tadragasu Isai do mate amtang tathoksarage. Isai doi Isai jungang jararo. Tabadang charu jarage. Okay, ngasi di Isai tawa Isai yang matang oibirage habane. Hoi. Mama nupilangi haitare tasing naharagadi aikoi Manipur se Ima Singna Pukatam Libani Malem Gitakta, other Mamasu, Nupilan, Toronga Mari Lena, drama artist, Amoini, am Tunesu Saru Yabiri, Matangi, La Iba Haitar in Nupilan, Sigidum Tedikari, Toronto, we were Siam Sabi Belibire. Adumak Hanagumna, Nupilan says Saru Adam, I hek Namingai, Nupilangi drama, said them Yauki again, a Kanjari. Character got this in Stobiro drama. Character change akhoi hana dagi sum charapado ojana change tawtho si natraga akhoi oja writer script sibi ibiba ojane tajina change tawsi haraga di adum kasu kaide ojana api bodo akhoi di adum nupi sing sumang lila boiro adai drama da boiro ojana piba character tu ngamna na bohona banga tani dialogue hana na bohona bane aduga Ozana change tau share de dum on gane aduga Ozana hana gitu dum oyu harga chodum namna bohona gan Nupilan celebration ga mari lena na mama akhona sum thingna jabu matamda drama pangthokpa ma adugi Nupilan gi maramda mayamna message piba vasan piba aduga loin na Nupilan lamjen ga na khara makai de akhona sum ujare bako ahen ba kari hafanning ba haitare maite imasing gi Manipuri imasing gi maruena Manipuri imasing gi thongna sing uthokpa yaba kari activity hafanning ba natraga hapna nabgi thorang to bolebire Hanadi Nupilan se ai Nupilan drama yauting ita akhoi singjamai singa makada pangthopa kanoge Nupilan complex taina supermarket po singjamai supermarket po je lamjengi lamjen athoi hen tana base sedaita hana su ai saru adum ya jai mayam isa lamjen chemba budi yauti ko mayam reception tawba khotpa de awana ta ba sopa panba mayam do adum loina raga dum lai ado matam koina ima singjubu ningsing ba oina akoina pangthoiba sidai ngamna ba hona minasi haina thamjaning thagachre mama mamana pambiriba isai du su khudol tamjarake aduga mathang dasu mamana call tawbirakani haina sa tawjari maramdi ekhoigi regular caller da mama su hek mayamna viewer mayamna call tawra isim mama drama yaubiduni
mangonagi lilagi drama gi dialogue mati am de tage ga na asa mayam tawdon leiribani mathangi call de soidana pubirakani na sa tawje mama mathang dadi mayam no pambiri be sining be thungan biroi dawribra thungan mi dawribra alo ya isala mama ka nomta hangjau ke isa mana mama ko wi pe se ayu yam nungai je yam harawi ado akhoi gi Saturday night se hoi mama sigi kolara kano sina number sina karamba number da ring tawna bage हानागी नंबर दो अनुमक चटपने ममा अखोना ngasi si अखोना नंबर खरा हापजब सेमदोक सेमदिन तौजब कईगिनो मतमदा कॉल नंबर अमा खक्तंग द कॉल सुम तौबिरक पजे चटली चट्टी हाना मयामगी कंप्लेन खरा लेबदगे अखोन नंबर अनिमक कनेक्शन तौजनजबने अनौब नंबर गा हाइतारे अदुना अनुम हानागी नंबर सिदस दुमक चटकनी करिगुंबा मतमगी ओइना होंगकपो इतारगदी ममा अखोना program se he hobu matam da budi fang da yai adu program kitang changchen gragadi hariba number se khu ball line da huji pijari bas mai son pijar kani adu anchor na su soidana adum lauthok pirakani haina asa tawjai mama matam da matam da gi number se save to biraga call to biro ado ai se Saturday night se amukta saruk yatri ba number se tawraga na farak ta dan he da phang da ba ekta talakpa mama masidi mama khaktagi natre mayam amasu complaint sumaina hek tawre akhoi number se save tawre call tawre chatre chatlasu pairaktre haiba call tawbiriba dunadi chatlega pairaktre haina khanbiba akhoi somdagi di paibada hanagi call amal pairaga leibagi bu oiba yai natragana akhoi somda miss call khatang chongthoga leibasu he yawebako network ki issue oiramba yai problem ama natra amo oiramba yai akhoi site tagi angam mathakta paina na hona jabane mayam gi damakta sinjaba thoram masida mayam gi call paidragadi akhoi na sinjarugi kanabasu leiba nati mama aduna angam mathakta paina hona jagi leptana dum call tobiyo na mama da haijeri Tagatsari mama mamana khanbi be sei sei khudol tamjari miteng taminas
shu nung shewale adubu pirang tana jon halle khamoy adubu pirang tana jon halle khamoy khang bangam draba Ade shi fadadra Mami TV na chayogi oina sandok jariba adongi wahang aikhogi pakhu lakliba tang tare Friday numit asi malemgi oina World Health Day ni numit asi ga mari leinana hojik naha singna thengariba psychological and emotional problems hairiba hiram asida expert oina saknairaba Dr. S Gojendra Head of Department Psychiatric RIMS Irfan adongi pukning wakhal nungaitaba kayado doctor ga hakthengna tanabiyo pizariba number asida video call tobirau lakliba tang tare numidangi pung tare Kuna bijaribu WhatsApp number 700575911819 number sida call tobirakuna Mami TV choice ki thoram sida saru yabiu adongi apam bisai khanbiu luna adongi pukning da faw mayam sing adu viewer khuding makta thamjabagi tanja adu pijage lakliba that 7 numit asi World Health Day hana malengi mafam kyada pangthuknari hakchang phabana athoiba lanni haibagi wakhalonda Mami TV na lamdam asigin haurakliba naha singdagi hauri haraga ahal lon phawbada hakchangbu hena phaba tinjang kaijang daba lamdam ama Manipur ama oyanbagi wakhalonda haitare Mami TV na thoram ama sem saduna leijari World Health Day ga mari lenana adomgi wahang ekhogi paukum thoram asida adomna call tobira e haraga doctor ga hakthengna unaduna wari sabagi tanja lobiu kanagum singna lamlapna leibana maram oire haraga doctor unabagi khudong chabale ramdaba kya yobiram bai khuding maksi khanbire haraga hakthengna unaduna ade unabagi tanja doctor da consult tobagi khudong chabada lobiu miyam gi damakta choiduna pujar lagani Head of Department Psychiatric RIMS ki Dr. Gojendra ga unaduna wari sabagi tanja da lobiu okay Lindabe marak sida column lai call se 5 minutes Hello Hello Mami TV Joyce ne sir gaming ga dai from ga hana haibiyo ma'am ay Stanford dagi manglemba Sir ngasi di kari isai tabi ga doino ma'am ay tazini ze one talent hoy gina tamanaw ga mandakini ga sakpa ingthira binangi mai thongna tawi sai dom ta jage yam fazaba isai ni sir tajari sir Hello tayi ma'am sir isai se kana tabi doino tabi ningba khara thambiyo isai ze Mami TV choice je ngi viewer punam ka tajara okay jamang lemba connection si kitang nuai ba wale jamang lemna huji khanbi ke be sei si ning thirabi hello tabi re ko jamang lemba tajara sa ning thirabi nangi mai thong ni masi atamnana kanagum bi amada dedicate tawning badi male jamang lemba especially amada tang takpira di nuai da hello okay Lindabe magi call se kitang network ki issue khara leiba male mayek sena taba ngamdre okay hojik jamang lemana khan ki beisai hello okay magi se tana bangam dre Lindabe hojik khan ki beisai se miam punna yengminna nabagi damakta khudol tamsi call tawduna wari batai sanaring gi marakta kogi network issue na maram oiraga pau phongna bangam daduna kogi wari loisan ringeda tatkhiba yawbasing call tawbirlibasing na waro biroi kogi site tagi de angam bathakta mayamga communicate tongna nabagi hona jabani adu technical issue leibana maram oiraga sumaina marak thropa matamda call tawbirpasing na pukchel chawna ngakpi gani haina sa tawjari
ꯅꯤꯡꯊꯤꯔꯕꯤ ꯅꯪꯒꯤ ꯃꯥꯏꯊꯣꯡꯅꯤ ꯄꯨꯔꯅꯤꯃꯥ ꯊꯥꯗꯗꯩꯁꯨ ꯍꯦꯜꯂꯤꯕꯤꯅꯤ ꯅꯤꯡꯊꯤꯔꯕꯤ ꯅꯪꯒꯤ ꯃꯥꯏꯊꯣꯡꯅꯤ ꯄꯨꯔꯅꯤꯃꯥ ꯊꯥꯗꯗꯩꯁꯨ ꯍꯦꯜꯂꯤꯕꯤꯅꯤ ꯁꯪꯈ꯭ꯔꯕꯁꯨ ꯑꯥꯔꯊ ꯂꯩꯕ ꯃꯆꯨ ꯀꯌꯥꯅ ꯈꯣꯏꯗꯥꯖꯩꯅꯦ ꯅꯪꯕꯨ ꯑꯩꯒꯤ ꯊꯃꯣꯏꯅ ꯅꯨꯡꯕꯨꯗꯤ ꯅꯨꯡꯁꯤꯔꯨꯔꯦ ꯑꯩꯁꯨ ꯄꯥꯝꯕꯨꯗꯤ ꯄꯥꯝꯂꯨꯔꯦ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯕꯨꯗꯤ ꯅꯨꯡꯁꯤꯔꯨꯔꯦ ꯑꯩꯁꯨ ꯄꯥꯝꯕꯨꯗꯤ ꯄꯥꯝꯂꯨꯔꯦ ꯑꯩꯅ ꯅꯪꯕꯨ ꯆꯤꯡꯅꯕꯗꯤ ꯐꯥꯎꯔꯤ ꯄꯨꯛꯅꯤꯡꯁꯤꯅ ꯆꯤꯡꯅꯕꯗꯤ ꯐꯥꯎꯔꯤ ꯄꯨꯛꯅꯤꯡꯁꯤꯅ ꯃꯤꯁꯨꯝ ꯂꯥꯏꯋꯥ ꯍꯩꯔꯤꯗꯔꯥ ꯂꯧꯅꯝ ꯆꯤꯔꯨ ꯑꯣꯏꯔꯤꯗꯔꯥ ꯑꯣꯏꯅ ꯄꯥꯏꯔꯨ ꯆꯦꯛꯂꯥꯒꯤ ꯃꯇꯧꯒꯨꯝ ꯄꯥꯛꯂꯕ ꯃꯥꯂꯪꯒꯤ ꯏꯄꯥꯛꯁꯤꯗ ꯈꯣꯏꯗꯥꯔꯨꯗꯦ ꯃꯤꯠꯇꯥꯔꯨꯗꯦ ꯀꯅꯥꯕꯨꯁꯨ ꯅꯪꯇꯅꯤ ꯈꯣꯏꯗꯥꯔꯤꯕ ꯑꯩꯒꯤ ꯄꯨꯛꯅꯤꯡꯅ ꯅꯪꯇꯅꯤꯅꯦ ꯄꯥꯝꯖꯔꯤꯕ ꯑꯩꯒꯤ ꯊꯃꯣꯏꯅ ꯁꯤꯠꯂꯤꯕ ꯃꯇꯝꯁꯤꯒꯤ ꯇꯝꯊꯤꯕ ꯅꯣꯡꯂꯩ ꯀꯤꯖꯩ ꯀꯤꯖꯩ ꯅꯣꯡꯂꯩꯒꯤ ꯁꯥꯍꯨꯝ ꯂꯩꯇꯕ ꯃꯤꯍꯧꯕ ꯈꯣꯏꯃꯨ ꯑꯣꯏꯕꯩ ꯅꯔꯝꯆꯠ ꯈꯧꯕꯨꯝ ꯊꯟꯅ ꯊꯛꯂꯒ ꯆꯥꯈꯞ ꯇꯣꯏꯅ ꯄꯥꯏꯈꯤꯗꯔꯥ ꯃꯤꯄꯥꯏꯖꯩꯅꯦ ꯅꯨꯖꯥ ꯑꯣꯏꯕꯤ ꯄꯨꯛꯅꯤꯡꯁꯤꯅ ꯃꯤꯄꯥꯏꯖꯩꯅꯦ ꯄꯨꯛꯅꯤꯡꯁꯤꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯁꯦ ꯅꯪꯇꯒꯤꯅꯤ ꯅꯪꯇꯒꯤ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯁꯦ ꯅꯪꯇꯒꯤꯅꯤ ꯅꯪꯇꯒꯤ ꯏꯄꯥꯔꯣꯝꯗꯩ ꯄꯨꯔꯣꯟ ꯇꯔꯦꯠ ꯏꯄꯨꯔꯣꯝꯗꯩ ꯄꯨꯔꯣꯟ ꯇꯔꯦꯠ ꯂꯦꯞꯈ꯭ꯔꯕꯅꯤ ꯑꯩꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯂꯩꯁꯥ ꯇꯝꯂꯔꯣ ꯊꯃꯣꯏ ꯂꯩꯀꯣꯜꯗ ꯍꯥꯏꯅ ꯍꯨꯝꯅꯅ ꯅꯤꯡꯇꯝꯅ ꯂꯩꯁꯥ ꯇꯝꯂꯔꯣ ꯊꯃꯣꯏ ꯂꯩꯀꯣꯜꯗ ꯍꯥꯏꯅ ꯍꯨꯝꯅꯅ ꯅꯤꯡꯇꯝꯅ ꯍꯥꯏꯅ ꯍꯨꯝꯅꯅ ꯅꯤꯡꯇꯝꯅ ꯍꯥꯏꯅ ꯍꯨꯝꯅꯅ ꯅꯤꯡꯇꯝꯅ 나쁘게 나 좀 오이비로네 끝자락에 뿐시세 나품다 샤르게 자고이 택나 노나 난기 농시기 마름다 레이사땀라게 난기 타모이 레이코나 하이나 홈나 이닝땀나 하이나 홈나 이닝땀나 하이나 홈나 이닝땀나 ꯅꯤꯡꯊꯤꯔꯕꯤ ꯅꯪꯒꯤ ꯃꯥꯏꯊꯣꯡꯅꯤ ꯄꯨꯔꯅꯤꯃꯥ ꯊꯥꯗꯗꯩꯁꯨ ꯍꯦꯜꯂꯤꯕꯤꯅꯤ ꯁꯪꯈ꯭ꯔꯕꯁꯨ ꯑꯥꯔꯊ ꯂꯩꯕ ꯃꯆꯨ ꯀꯌꯥꯅ ꯈꯣꯏꯗꯥꯖꯩꯅꯦ ꯅꯪꯕꯨ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯩꯅꯦ ꯅꯪꯕꯨ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯩꯅꯦ ꯅꯪꯕꯨ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯩꯅꯦ ꯅꯪꯕꯨ ꯑꯩꯒꯤ ꯊꯃꯣꯏꯅ Okay, Lindabi, call sila alaga kay privacy he connection si talaga. Mayam na mamangi Mami TV show is da
Lindabee say to Yam Taba Nungabani, Makasa Olo Makasa alone, come in, Yamating the Gibaitare. Nasis Lindabina, Mami TV Chueski, I did beer Mamangida, Isay Pio Haraga Saudaba, Adugi, no item like Mayam, putting Pian and the same who could all tamtari. Ma'am, get interested. Matake a macodol tambatare. It says I did not engage up to the Karakra leave a type of Tawidana. I do not know, no, but Adoga Palms of a sing Marakteco, Madame Kankalaga says he could all come Jerake. Ni jagining tiba nang she, same biba mapudaina, oi hanbinu kanagi mase. Nung she hali thamoyo na tuina igi, hena nung she hali, oi hanbinu kanagi mase. Aigi oi hello. Thank you. Si saagalo siya lagi AMARJIT. Okay, Lindabee na isay ka tambra? Isay tammi kara. Kara tammi. Okay, kara tamma daw isan ja so apna hera sinadi pura tam tar di am haidawri ne. Pura tam giroidra. Pura tamgani aduga kara leiraga tamgani. Okay. Khara leiraga tamgani viewer mayamda khara leiragadi Manipurda yamna top mahau puba singer di nate ko singer okay singer masoidana mayam gi damakta Mami TV na puthok sarak lagani hoji ki oina di singer oiriba aduga khara leiraga da singer oirteba okay hoji ki singer oiri singer oiri mayam singer oiba ngai minase suksoi soidana Mami TV gi site tagi maikei dagi haitare miyam gi damakta anauba singer ama soidana lamdam asida puthok sarakke haibagi asa taujare hoji okay Lindabee isai si code si paiba yadabadi gi haitare mayamna sidaida ekoina message ta khanbirakpa isai khara yauriye hoi isai sing asila dagi khala iba sing sidagi haitare ama ani miyam gi damakta khoi lokhat se isai si okay isai khalak basingi laktagi haitare Lindabee isai amtang lokhat se aduga miyam gi damakta kudol tamsi Sir and Madam phone fangdre singer Kennedy Kuman na sakpa uncle gi bema haibadu tajage khala iba si khala ise yaifa bijanu 2337 okay live chat tagi lokhacharak pani isai si amukana ningsing jage singer Kennedy Kuman na sakpa uncle gi bema okay yaifa bi na khalak liba isai yaifa bijanu 2337 okay yaifa bijanu na khalak liba isai Kudol tamjage mayam punna meeting taminase ekui pijari WhatsApp number 7005759819 number sida call tobirakna adongi apam makhan biu Mami TV Suez loisilakpagi matam madusu asuki matik naksil lakrabani khudong chaba leiragadi aroiba call paikhatjagi meeting taminase live chat ta khanbirak paisai Ho yang mungkin wahang matang hangge khang ning du na
hangani lana dilaweno hangu pema karibu oirigaba akhangba oiraga diloina bukumbige ho yang mungkin wahanga matang hangge khangning duna hangbani lana dilaweno hangu pema karibu oirigaba akhangba oiraga diloina bukumbige mapung khara pakhana laisa macha nungsibase nauna pakhang phado I hai chumba jadasibu mai pema achumne sentana bohotna bada imungi mateng pangli ngaida chiraina sum tangsilapane lamboy gi khaluba mikutuda nauna pakhang ophan bine o nauna na ha oi hen bine gadi supoteda leisa mapung phadri bi honung se base wakhal leita phanga ho khangpoteda pomsa na bi leira ho sena base khangna sana ba maruta nungsi nai kaina ulaga banthung yaurani haraurura nushibada chahi khaibara ho thamoi anere loire chirai tange thajmi unsa kuire nohanmi nona ha malhan bandi loire da Kaka na bema, yeah. Uncle na bema nung si base kaide. Bema na uncle nung si basu kaide. Nene na bungo nung si basu kaide. Bungo na nene nung si basu kaide. Bema na tabak haidrasu, uncle na loy na singeda. Inim na pinda balay rasu, uncle na pana basindiyo. Fare aduna ma fare aduna ma fare aduna ma fare aduna ma fare matam na sumsang kibana Mami TV choice loisilak pagi matam da su yosilak le network ki issue khar leibana maram oire haraga last call se koi packet sege aduga aroiba call ga wari watai sana sege hana khanjaram bane aduba hoji fawda call se connection tawba ngamda duna disconnect adum tawra leire mathangi Mami TV choice da adom gi call laibak phabu oiraga di sungsoi soidana packet sege call tawbirakhiba sing call tawbirak phone paiba ngamodaba phone tatnakibasing wari watai sanaba matamda nungaina dana aikugi wari loisandana tatkibasing khudingmakki mafumda ngasigi ID nungaitaba mayamgi call paihawdabagi nungaitaba do Mami TV gi maikai dagi su tasingna madumak phaujai madumak thamjari mathangi matamdadi sungsoi soidana aikoi angamba thakta mayamgi call painanaba hotnajagi call tawbirakliba khudingmakna paiba ngamodabasing haitare khudingmana pukchel chauna Mami TV bangak pigani call tawbirakpa sinausing khudingmakpu Mami TV gi maikai dagi asuki matik harauna wai phongdoksari mathangi Mami TV choice da miyam muk ngai dun leijaramge matam aduda miyamna muk call tawbiraktuna dongi apambi se kanbiu
Ngasigi oinadi Mami TV Choice matang swaida kaina nabaya thang lojari pinabirasi. Pinabirasi. Mami TV na chayogi oina sandok jariba adongi wahang aikhogi pakhu lakliba tang tare Friday numit asi malemgi oina World Health Day ni numit asiga mari leinana hojik nahasingna thengariba psychological and emotional problems hairiba hiramasida expert oina saknairaba Dr. S Gojendra Head of Department Psychiatric RIMS Infan adongi pukning wakhal nungaitaba kayado doctor ga hakthingna tanabiyo pizariba number asida video call to